ꯃꯆꯥꯒꯤ ꯁꯪꯒꯥꯏꯗꯨ ꯆꯦꯜꯂꯛꯈꯤ ꯐꯃꯨꯡ ꯊꯛꯇ ꯄꯤꯛꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯋꯥ ꯋꯥ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗ ꯅꯤꯡꯊꯧꯔꯦꯜꯅ ꯃꯆꯥꯕꯨ ꯄꯣꯝꯈꯠꯂꯤ ꯁꯅꯥ ꯅꯪꯕꯨ ꯅꯕꯨꯛ ꯂꯥꯝꯕ꯭ꯔꯣ ꯁꯤꯖꯥ ꯄꯤꯛꯂꯤꯕ ꯏꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯩꯗ ꯆꯠꯂꯕꯒꯦ ꯅꯪꯕꯨ ꯏꯆꯥ ꯁꯅꯥ ꯀꯞꯄꯦꯅꯦ ꯃꯄꯥ ꯑꯩꯅ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯏꯆꯥ ꯁꯅꯥꯕꯨ ꯈꯝꯂꯥꯡ ꯏꯜꯂꯔꯣ ꯂꯦꯝꯕ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯦꯞꯂꯔꯦ ꯏꯅꯤꯡꯊꯧ ꯏꯇꯦꯝꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯏꯇꯦꯝꯁꯤꯕꯨ ꯈꯪꯉꯤ ꯀꯧꯕ ꯍꯥꯏꯈꯤꯗ꯭ꯔꯦ ꯂꯦꯝꯕ ꯅꯇꯩꯝꯁꯤꯗ ꯑꯋꯥꯐꯝꯗ ꯇꯥꯔꯝꯂꯒꯅꯤꯅꯦ ꯑꯩꯅ ꯅꯪꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯆꯠꯂꯜꯂꯨꯕꯁꯤꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯝꯂꯦ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯩꯕ ꯃꯈꯣꯏꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯝꯃꯒꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯆꯤꯡꯅꯕꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯁꯅꯥ ꯅꯪꯕꯨ ꯀꯞꯀꯅꯨ ꯀꯩꯗꯧꯕꯒꯦ ꯂꯦꯝꯕ ꯅꯍꯣꯡ ꯄꯨꯔꯛ ꯑꯩꯒꯤ ꯏꯆꯥ ꯁꯅꯥ ꯄꯣꯛꯒꯦ ꯂꯦꯝꯕꯅ ꯆꯦꯟꯗꯨꯅ ꯅꯍꯣꯡ ꯄꯨꯔꯛꯂꯦ ꯅꯤꯡꯊꯧꯔꯦꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯃꯅꯝꯗ ꯄꯣꯛꯈꯠꯂꯦ ꯃꯄꯥꯅ ꯄꯣꯛꯈꯤꯕꯗꯒꯤ ꯀꯞꯄꯗ ꯋꯥꯔꯕ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯨꯝꯊꯈ꯭ꯔꯦ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯌꯦꯡꯂꯒ ꯅꯤꯡꯊꯧꯔꯦꯜꯅ ꯂꯦꯝꯕꯗ ꯌꯦꯡ ꯅꯌꯥꯝꯕꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯧ ꯃꯤ ꯊꯥꯖꯈ꯭ꯔꯦ ꯏꯅꯤꯡꯊꯧ ꯑꯊꯨꯕꯗ ꯄꯥꯎ ꯂꯥꯛꯂꯒꯅꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯃꯆꯥꯕꯨ ꯄꯣꯔꯒ ꯅꯤꯡꯊꯧꯔꯦꯜꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ ꯅꯤꯡꯊꯧꯔꯦꯜꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯑꯍꯧꯕꯁꯤꯡ ꯉꯛꯅꯍꯧꯔꯤ ꯊꯥꯁꯤꯅ ꯊꯠꯇꯨꯅ ꯍꯪꯂꯔꯤ ꯏꯅꯤꯡꯊꯧꯅ ꯇꯧꯕꯤꯔꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯀꯩꯗꯧꯔꯕꯒꯦ ꯏꯅꯤꯡꯊꯧꯅ ꯑꯉꯥꯡ ꯄꯣꯕꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯕꯨ ꯑꯩꯅ ꯄꯣꯕꯗ ꯀꯅꯥꯅ ꯊꯤꯡꯒꯅꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯏꯅꯤꯡꯊꯧꯒꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯏꯆꯥꯁꯤꯗ ꯏꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯈꯤꯕ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯌꯦꯡꯗꯣꯔꯤꯕ ꯅꯪ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯅ ꯌꯦꯡꯁꯤꯜꯂꯨ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯏꯆꯥ ꯂꯩꯇꯦ ꯑꯩꯒꯤ ꯍꯟꯗꯣꯛꯎ ꯊꯥꯖꯕ ꯁꯠ ꯏꯟꯊꯣꯛꯏ ꯑꯍꯤꯡꯕꯤꯒ ꯃꯥꯌꯣꯛꯅꯕꯗ ꯅꯤꯡꯊꯧꯔꯦꯜꯗꯣ ꯈꯖꯤꯛ ꯈꯖꯤꯛ ꯇꯞꯊꯖꯩ ꯑꯍꯤꯡꯕꯤꯅ ꯀꯤꯅ ꯃꯆꯥꯕꯨ ꯄꯝꯂꯒ ꯊꯩꯗꯣꯛꯈꯤꯕꯗ ꯅꯤꯡꯊꯧꯔꯦꯜꯗꯣ ꯈꯖꯤꯛ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯆꯨꯝꯗ꯭ꯔꯤꯡ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯃꯆꯥꯅ ꯑꯉꯥꯡ ꯄꯣꯗꯨꯅ ꯂꯥꯛꯄꯗ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯤ ꯈꯨꯠꯁꯦꯝꯅ ꯂꯥꯎꯔꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯣ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯅꯕꯨ ꯑꯉꯥꯡ ꯄꯣꯕ ꯍꯧꯅꯕ꯭ꯔꯣ ꯃꯗꯨꯕꯨ ꯏꯃꯥ ꯅꯤꯡꯊꯧ ꯑꯩꯁꯨ ꯏꯆꯥ ꯅꯨꯡꯁꯤꯕ ꯈꯪꯉꯤ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯕꯨ ꯏꯅꯝꯗ ꯄꯣꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯂꯥꯏꯔꯦꯟꯅ ꯃꯆꯥꯕꯨ ꯆꯩꯔꯛꯏ ꯑꯩ ꯂꯝꯀꯦꯠꯄ ꯇꯧꯋꯦꯗꯦꯅꯦ ꯍꯧꯅꯗꯦꯅꯦ ꯃꯗꯨ ꯄꯥꯕꯨꯡ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯕꯨ ꯏꯅꯝꯗ ꯄꯣꯕꯗ ꯍꯧꯅꯗꯦ ꯇꯧꯍꯩꯗꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯕ ꯆꯠꯅꯕꯤꯅꯣ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯐꯥꯎꯕ ꯄꯣꯕꯒꯤ ꯍꯛ ꯂꯩꯇ꯭ꯔꯕꯗꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯨ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯃꯈꯣꯏꯕꯨ ꯏꯀꯣꯛꯁꯤꯗ ꯊꯥꯡꯒꯠꯇꯨꯅ ꯀꯔꯝꯅ ꯄꯨꯕ ꯉꯝꯒꯅꯤ ꯃꯆꯥꯒꯤ ꯃꯔꯩ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯁꯂꯥꯏꯔꯦꯟ ꯈꯨꯠ ꯊꯥꯡꯒꯠꯂꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯒꯤ ꯃꯔꯩꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯥꯏꯔꯣ ꯏꯅꯥꯛꯇ ꯅꯪꯒꯤ ꯅꯁꯛꯇꯨꯒꯤ ꯀꯨꯏꯅ ꯎꯠꯀꯅꯨ ꯁꯅꯥ ꯁꯪꯒꯥꯏꯗ ꯏꯃꯧ ꯂꯩ ꯃꯔꯦꯝꯕꯤꯒꯤꯗ ꯁꯅꯥ ꯐꯝꯖꯥꯎꯗ ꯍꯤꯞꯇꯨꯅ ꯂꯩꯒꯗꯕ ꯅꯪꯅ ꯆꯤꯡꯗꯒꯤ ꯍꯦꯛꯂꯛꯄꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤꯗꯨꯒꯤ ꯇꯣꯉꯥꯟꯕ ꯁꯪꯒꯥꯏꯗꯨꯗ ꯃꯐꯝꯗꯨꯗ ꯂꯩꯊꯣꯛꯄ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯤꯡꯊꯧꯅ ꯇꯧꯅꯗꯕ ꯊꯕꯛ ꯇꯧꯏ ꯅꯪꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒꯨꯝꯅꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯣ ꯁꯤꯖ ꯀꯗꯥꯏꯗ ꯊꯝꯃꯤ ꯃꯍꯥꯛꯄꯨ ꯅꯈꯣꯏꯅ ꯐꯥꯖꯤꯟꯕꯒꯤ ꯃꯔꯝ ꯑꯩꯉꯣꯟꯗ ꯇꯥꯛꯎ ꯈꯨꯠꯁꯦꯝ ꯁꯂꯥꯏꯔꯦꯟ ꯑꯅꯤꯗꯨ ꯌꯦꯡꯅꯤ ꯁꯥꯎꯅ ꯈꯨꯠꯁꯦꯝꯅ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕ꯭ꯔꯣ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯐꯥꯒꯅꯤ ꯃꯥꯕꯨ ꯃꯊꯤ ꯁꯅꯥ ꯐꯥꯏꯕ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯁꯦ ꯅꯈꯣꯏꯅ ꯄꯣꯛꯂꯤꯕ ꯅꯆꯥꯅꯤ ꯅꯈꯣꯏꯒꯤ ꯅꯒꯨꯟ ꯃꯨꯟꯅ ꯈꯪꯉꯤ ꯅꯈꯣꯏꯅ ꯐꯥꯕ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯔ ꯆꯠꯂꯣꯏ ꯈꯨꯠꯁꯦꯝꯗꯣ ꯈꯣꯟꯖꯟ ꯀꯟꯈꯠꯂꯛꯏ ꯍꯩ ꯋꯥꯔꯛꯇꯕ ꯃꯆꯥ ꯀꯅꯥꯗꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯧꯔꯛꯐꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤꯅꯤ ꯇꯧꯒꯅꯨ ꯊꯤꯟꯗꯣꯛꯈꯣ ꯀꯌꯥꯔꯛ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯌꯥꯈꯤꯗꯕꯁꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯔꯛꯀꯅꯤ ꯈꯟꯕꯒꯤꯅꯤ ꯃꯈꯣꯏꯒꯨꯝꯕꯅꯕꯨ ꯀꯌꯥꯝ ꯐꯒꯅꯤ ꯎꯅꯥ ꯃꯊꯛꯇ ꯇꯨꯝꯂꯛꯄ ꯄꯥꯟ ꯃꯥꯏꯔꯦꯟ ꯆꯥꯗꯨꯅ ꯆꯥꯎꯔꯛꯄ ꯃꯥꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯝꯂꯨꯕꯒꯤ ꯃꯍꯩ ꯅꯪꯁꯨ ꯐꯪꯕ ꯍꯧꯔꯛꯂꯦꯗꯅ ꯄꯦꯟꯕ ナꯏꯗꯕ ꯅꯨꯄꯤꯅꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯐꯩ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯕꯨ ꯑꯩꯅ ꯎꯕ ꯃꯐꯝꯗ ꯊꯥꯡꯅ ꯃꯇꯨꯞ ꯇꯔꯦꯛ ꯇꯔꯥꯛ ꯊꯣꯛꯅ ꯀꯛꯀꯅꯤ ꯃꯥꯕꯨ ꯑꯩꯅ ꯃꯊ꯭ꯋꯥꯏ ꯂꯧꯒꯅꯤ ꯃꯥꯅ ꯄꯣꯛꯂꯝꯕ ꯃꯆꯥ ꯑꯁꯤꯕꯨꯁꯨ ꯑꯣꯠ ꯅꯩꯒꯅꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧꯔꯦꯜꯗꯣ ꯃꯆꯥꯅ ꯆꯠꯈ꯭ꯔꯕꯗ ꯁꯂꯥꯏꯔꯦꯟ ꯆꯤꯟꯕꯥꯔ ꯆꯤꯡꯗꯨꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯅꯣꯛꯂꯛꯏ ꯄꯦꯠ ꯂꯥꯎꯕ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯅꯪꯅ ꯑꯩꯈꯣꯏꯗ ꯁꯤꯡꯅꯕ ꯅꯇꯤꯛꯂꯣ ꯅꯪꯅ ꯊꯥꯖꯔꯤꯕ ꯃꯤꯁꯛꯇꯣ ꯉꯁꯥꯏꯅ ꯊꯋꯥꯏ ꯂꯥꯜꯂꯝꯂꯒꯅꯤ ꯅꯤꯡꯊꯧꯔꯦꯜꯅ ꯁꯅꯥ ꯁꯪꯒꯥꯏ ꯌꯧꯔꯛꯄꯗ ꯂꯦꯝꯕꯅ ꯈꯧꯔꯥꯡꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯈꯪꯕ ꯉꯝꯃꯤ ꯑꯅꯧꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯀꯔꯤ ꯄꯥꯎ ꯂꯩ ꯂꯦꯝꯕ ꯏꯅꯤꯡꯊꯧ ꯋꯥꯔꯧꯕꯤꯒꯅꯨ
ꯏꯇꯦꯝꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯇꯥꯆꯧꯅ ꯄꯨꯈ꯭ꯔꯦ꯫ ꯂꯦꯝꯕꯅ ꯇꯥꯆꯧ ꯍꯥꯏꯔꯤꯕꯁꯤ ꯁꯅꯥ ꯍꯣꯡꯕꯕꯨꯅꯤ꯫ ꯀꯣꯅꯨꯡꯗꯒꯤ ꯂꯤꯛꯂꯥꯏꯕꯨ ꯅꯤꯡꯊꯧꯔꯦꯜ ꯑꯃꯗꯤ ꯂꯦꯝꯕ ꯆꯠꯊꯣꯛꯈꯤꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯄꯨꯍꯟꯈꯤꯕꯅꯤ꯫ ꯁꯂꯥꯏꯔꯦꯟꯅ ꯊꯥꯗꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯅꯅꯤ ꯂꯤꯛꯂꯥꯏꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯣ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯂꯤꯛꯂꯥꯏꯕꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯁꯦꯟꯅꯔꯤꯕ ꯁꯅꯥ ꯍꯣꯡꯕꯅ ꯂꯤꯛꯂꯥꯏꯕꯨ ꯁꯂꯥꯏꯔꯦꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯜꯂꯒ ꯂꯤꯛꯂꯥꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯔꯦꯜꯁꯨ ꯈꯪꯈꯤ ꯃꯃꯥ ꯃꯄꯥ ꯅꯠꯇꯅ ꯂꯤꯛꯂꯥꯏꯕꯨ ꯐꯥꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯑꯁꯥꯎꯕ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯅꯝꯗ ꯄꯣꯔꯤꯕ ꯃꯆꯥꯕꯨ ꯈꯖꯤꯛ ꯌꯦꯡꯂꯒ, ꯂꯦꯝꯕ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ, ꯃꯐꯝꯗꯨꯗ ꯃꯥꯕꯨ ꯊꯝꯕꯅꯨ ꯍꯥꯏꯔꯣ꯫ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯒꯤ ꯃꯈꯨꯠ ꯌꯥꯝꯅ ꯁꯥꯡꯕꯅꯤ, ꯃꯈꯣꯏꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯒꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯉꯥꯡꯁꯤꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏ, ꯏꯆꯥ ꯁꯅꯥꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯊꯥꯗꯣꯛꯂꯣꯏ꯫ ꯅꯈꯣꯏꯗꯤ ꯏꯆꯥ ꯁꯅꯥꯕꯨ ꯁꯤꯟꯅꯔꯝꯗꯨꯅ ꯑꯩꯅ ꯏꯆꯥ ꯁꯅꯥꯒꯤ ꯃꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯥꯡꯕ ꯌꯥꯕ ꯏꯆꯥ ꯁꯅꯥ ꯅꯠꯇꯦ, ꯃꯃꯥꯁꯨ ꯃꯥꯡꯕ ꯌꯥꯗꯦ꯫ ꯆꯠꯂꯨ, ꯊꯤꯟꯊꯔꯅꯨ ꯂꯦꯝꯕ, ꯅꯈꯣꯏ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯉꯨ, ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯂꯦꯝꯕꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯔꯦꯜꯁꯨ ꯃꯆꯥꯕꯨ ꯇꯝꯄꯥꯛꯇ ꯄꯨꯊꯔꯒ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ, ꯃꯀꯣꯛꯇꯁꯨ ꯅꯨꯡꯁꯤꯅ ꯅꯥꯟꯖꯩ꯫ ꯏꯆꯥ ꯁꯅꯥ, ꯄꯥꯈꯪ ꯐꯥꯔꯛꯂꯣ, ꯅꯪꯒꯤ ꯃꯃꯥꯁꯦ ꯑꯋꯥꯕꯗ ꯅꯝꯃ ꯁꯔꯨꯛ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯏꯆꯥ ꯁꯅꯥꯅ ꯃꯃꯥꯕꯨ ꯑꯃꯨꯛꯇ ꯅꯨꯡꯉꯥꯏꯍꯜꯂꯣ꯫ ꯄꯥꯕꯨꯡꯁꯨ ꯅꯪꯒꯤ ꯃꯃꯥꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯣ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯒꯦ꯫ ꯏꯆꯥ ꯁꯅꯥꯒꯤ ꯃꯃꯥꯁꯦ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯃꯟꯈꯤꯕꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯋꯥꯕꯅ ꯃꯃꯤꯒꯨꯝ ꯏꯅꯗꯨꯅ ꯂꯩꯔꯦ꯫ ꯏꯆꯥ ꯁꯅꯥ, ꯅꯪ ꯆꯥꯎꯔꯣ, ꯃꯃꯥꯕꯨ ꯏꯆꯥ ꯁꯅꯥꯅ ꯉꯥꯛꯂꯔꯣ꯫ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟ ꯃꯆꯥꯕꯨ ꯄꯣꯔꯤꯕ ꯅꯍꯣꯡꯗꯨꯒꯤ ꯐꯤꯖꯤꯗ ꯄꯥꯏꯔꯒ, ꯁꯤꯖ, ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯦꯀꯣ, ꯅꯪꯕꯨ ꯌꯦꯛꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯊꯝꯕ ꯉꯝꯗꯦ꯫ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯊꯦꯡꯈꯥꯡ ꯈꯨꯗꯤꯡ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯅꯪꯅ ꯂꯣꯏꯕꯤ ꯅꯄꯥꯝ ꯂꯝꯗꯝ ꯌꯧꯔꯕꯗꯤ ꯇꯝꯄꯥꯛ ꯂꯝꯗꯝꯕꯨ ꯌꯦꯡꯂꯛꯎ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯏꯄꯥ ꯏꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯨ꯫ ꯏꯄꯥ ꯏꯆꯥꯁꯨ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯕꯨ ꯌꯦꯡꯂꯛꯀꯦ, ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯀꯦ꯫ ꯁꯅꯥ ꯍꯣꯡꯕ ꯂꯤꯛꯂꯥꯏ ꯃꯈꯣꯏꯅꯤꯅ ꯄꯥꯝꯆꯣꯏꯒꯤꯗ ꯊꯨꯡꯕ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ꯫ ꯆꯥꯛꯉꯟ ꯆꯥꯟꯅꯗꯨꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯂꯥꯏꯔꯦꯟꯅ ꯊꯥꯗꯣꯛꯄ ꯃꯤꯅ ꯌꯨꯝꯗꯨꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ ꯌꯨꯝꯗꯨꯕꯨ ꯃꯄꯥꯟꯗꯒꯤ ꯃꯩ ꯆꯨꯔꯤ꯫ ꯎꯅ ꯁꯥꯕ ꯌꯨꯝꯅꯤ꯫ ꯃꯩꯆꯥꯛ ꯐꯅ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯆꯥꯛꯂꯛꯂꯕꯗ ꯈꯨꯟꯖꯥꯁꯤꯡ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯃꯩ ꯆꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯃꯗꯤ ꯃꯈꯣꯏꯅ ꯌꯨꯝꯊꯪꯅꯕꯁꯤꯡ ꯇꯥꯔꯛꯇꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯑꯆꯥꯛꯄ ꯃꯩꯗꯨꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯆꯤꯡꯒꯤ ꯂꯝꯅꯤ, ꯏꯁꯤꯡ ꯋꯥꯏ, ꯃꯔꯝꯁꯤꯅ ꯌꯨꯝꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ꯫ ꯎꯠ ꯃꯔꯛꯇꯒꯤ ꯆꯥꯛꯄ ꯇꯨꯝꯍꯧꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯈꯔ ꯐꯪꯈꯤ꯫ ꯇꯧꯅꯔꯤꯕ ꯄꯨꯝꯕꯁꯨ ꯃꯤꯠꯂꯨꯗ ꯏꯍꯧꯅ ꯁꯅꯥ ꯍꯣꯡꯕ ꯌꯦꯡꯂꯤ꯫ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯁꯨ ꯃꯊꯥꯗ ꯄꯝꯂꯤ꯫ ꯅꯨꯃꯤꯠꯇꯨꯅ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯒꯤ ꯃꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯑꯉꯥꯎꯕꯒꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝꯗ ꯃꯤ ꯍꯥꯠꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯅ ꯅꯟꯊꯔꯛꯂꯤ ꯅꯤꯡꯊꯧꯔꯦꯜ꯫ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯣꯐꯥꯗ ꯉꯦꯛ ꯐꯝꯊꯩ꯫ ꯃꯥ ꯈꯛ ꯅꯠꯇꯅ ꯃꯥꯒꯤ ꯏꯃꯨꯡꯁꯨ ꯅꯨꯃꯤꯠꯇꯨꯗ ꯇꯨꯝꯅ ꯁꯤꯈꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯅꯪꯒꯤ ꯅꯚꯥꯏ ꯇꯌꯥꯜꯇꯅꯤ꯫ ꯍꯥ! ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯌꯥꯜꯕꯨ ꯌꯦꯡꯂꯛꯏ꯫ ꯇꯌꯥꯜꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯌꯦꯡꯂꯒ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯂꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯆꯪꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯐꯝꯂꯒ ꯃꯄꯥꯒꯤ ꯈꯨꯠ ꯄꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯑꯩꯉꯣꯟꯗ ꯏꯆꯥ ꯁꯅꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ꯫ ꯏꯆꯥ ꯁꯅꯥ, ꯅꯪ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯆꯥ ꯁꯅꯥꯒꯤ ꯏꯃꯥꯕꯨ ꯄꯥꯕꯨꯡꯅ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯥꯕꯨ ꯍꯥꯠꯄ ꯃꯤꯍꯥꯠꯄꯁꯤꯡꯗꯣ ꯃꯁꯛ ꯈꯪꯂꯕꯁꯨ ꯏꯆꯥ ꯁꯅꯥ, ꯅꯪꯒꯤꯗꯃꯛ ꯑꯩꯍꯥꯛ ꯉꯁꯤꯁꯨ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯕꯨ ꯑꯍꯤꯡꯕ ꯑꯣꯏꯍꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯈꯣꯏꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯄꯥꯡꯊꯣꯛꯂꯤꯕ ꯈꯨꯗꯤꯡ ꯏꯆꯥ ꯁꯅꯥ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯄꯣꯛꯄ ꯃꯃꯥꯒꯤ ꯃꯔꯝꯗ ꯃꯄꯥꯒꯤ ꯃꯆꯤꯟꯗꯒꯤ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯕꯗ ꯂꯦꯝꯕꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯏꯇꯦꯝꯁꯤꯒꯤ ꯃꯅꯥꯛ ꯌꯧꯕ ꯉꯝꯈꯤꯗꯕꯅ ꯃꯥꯕꯨ ꯀꯟꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯃꯐꯝꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯏꯇꯦꯝꯁꯤꯒꯤ ꯍꯛꯆꯥꯡ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯝꯂꯦ꯫ ꯃꯩꯇꯥꯜ ꯑꯣꯜꯂꯕ ꯁꯔꯨ ꯄꯣꯂꯥꯡ ꯏꯃꯤꯠꯁꯤꯅ ꯌꯦꯡꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯂꯦꯝꯕꯕꯨ ꯌꯦꯡꯂꯛꯏ꯫ ꯀꯀꯥ, ꯇꯣꯛꯄꯤꯔꯣ, ꯄꯨꯝꯅꯃꯛ ꯏꯕꯨꯙꯧꯒꯤ ꯀꯨꯝꯍꯩꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯁꯦꯝꯗꯣꯛꯂꯨꯕ ꯉꯝꯒꯅꯤ?
ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯒꯤꯗꯃꯛ ꯄꯥꯕꯨꯡ ꯂꯩꯔꯤ, ꯑꯩꯒꯤ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯂꯦꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯂꯦꯡꯕꯥꯜꯗ ꯈꯨꯠ ꯊꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯔꯦꯜ ꯀꯅꯥ ꯈꯪꯍꯟꯗꯕ ꯋꯥꯈꯜꯂꯣꯟꯕꯁꯨ ꯈꯪꯍꯜꯂꯛꯏ꯫ ꯌꯦꯡꯉꯣꯏ ꯃꯣꯖꯥꯏꯕꯨꯡꯉꯣ, ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯅꯪꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯕ ꯃꯤꯁꯛꯇꯤ ꯅꯪꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯉꯁꯤ ꯐꯥꯎꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯊꯕ ꯐꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯈꯜ ꯂꯥꯏꯃꯟ ꯑꯣꯏꯔꯕ ꯏꯅꯤꯡꯊꯧꯅꯤ꯫ ꯏꯇꯦꯝꯁꯤ ꯀꯥꯏꯅꯕ ꯍꯥꯛꯇꯛꯇꯒꯤ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯂꯣꯏꯅꯗꯨꯅ ꯍꯤꯡꯂꯕ ꯏꯅꯤꯡꯊꯧꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗ ꯂꯣꯠꯁꯤꯜꯂꯒ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯔꯣꯟꯕ ꯑꯁꯤꯕꯨ ꯂꯣꯠꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯇꯣꯏꯅ ꯀꯣꯅꯨꯡꯗꯒꯤ ꯆꯠꯊꯣꯛꯈꯤꯕꯅꯤ꯫ ꯍꯛꯆꯥꯡ ꯉꯝꯂꯛꯇꯕ ꯈꯨꯗꯤꯡ ꯃꯤꯔꯝꯗ ꯆꯦꯟꯗꯨꯅ ꯈꯥꯡꯂꯛꯄꯅꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯁꯥꯗꯨꯅ ꯃꯁꯤꯡ ꯊꯤꯉꯝꯗ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯅꯪꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯆꯤꯡꯂꯣꯟ ꯃꯥꯄꯜꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯄꯨꯟꯁꯤ, ꯂꯣꯌꯥꯂꯝ ꯀꯌꯥꯒꯤ ꯑꯋꯥ ꯑꯅꯥ, ꯂꯝꯈꯩꯗ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ, ꯃꯌꯣꯜꯂꯝꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯗ ꯀꯪꯂꯩꯆꯥꯁꯤꯡꯅ ꯀꯔꯝꯅ ꯂꯦꯜꯂꯤꯕꯒꯦ ꯅꯪꯒꯤ ꯅꯃꯤꯠꯅ ꯎꯕ ꯐꯪꯍꯟꯕꯅꯤ꯫ ꯀꯀꯥ, ꯅꯪꯕꯨ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯏꯅꯤꯡꯊꯧꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯃꯕꯨ ꯃꯄꯨꯡ ꯐꯥꯅ ꯐꯥꯍꯟꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ꯫ ꯅꯨꯄꯥ ꯊꯣꯛꯅ ꯊꯧꯅꯥ ꯐꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯤꯆꯪ ꯈꯣꯝꯖꯅꯕ ꯇꯥꯟꯖꯥ ꯄꯤꯅꯕꯤꯕꯅꯤ꯫ ꯀꯂꯛ ꯌꯦꯡꯊꯤꯕ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯌꯦꯛꯅꯕꯒꯤ ꯁꯜꯒꯣꯟ ꯂꯧꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯐꯨꯈꯤꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯗꯁꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯈꯨꯠꯄꯨ ꯇꯝꯊꯤꯅ ꯐꯨꯖꯤꯟꯖꯗꯨꯅ ꯀꯞꯈꯤꯕꯅꯤ ꯏꯅꯤꯡꯊꯧꯅ꯫ ꯏꯇꯦꯝꯁꯤꯕꯨ ꯀꯧꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯈꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯅꯣꯡꯗꯥꯏꯔꯦꯝꯕ ꯀꯪꯂꯩ ꯃꯄꯥꯔꯤ ꯇꯣꯝꯊꯤꯟ ꯉꯥꯟꯕꯅꯤ ꯅꯍꯥꯛꯇꯤ꯫ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯕꯗꯣ ꯑꯩꯒꯤ ꯅꯤꯡꯊꯧꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯀꯞꯈꯤꯕꯅꯤ꯫ ꯂꯦꯝꯕꯁꯨ ꯃꯄꯤ ꯇꯥꯔꯦ ꯏꯅꯥꯎꯕ ꯇꯌꯥꯜ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯃꯄꯤ ꯈꯥꯡꯒꯠꯂꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯈꯨꯠ ꯇꯞꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯀꯞꯅꯧ ꯇꯧꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯆꯦꯟꯁꯤꯜꯂꯒ ꯃꯄꯥꯕꯨ ꯀꯣꯜꯂꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯃꯆꯥꯕꯨ ꯀꯣꯜꯂꯒ, ꯏꯆꯥ ꯁꯅꯥ, ꯄꯥꯕꯨꯡ, ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯕꯨꯡꯅ ꯏꯆꯥꯗ, ꯏꯆꯥ ꯁꯅꯥꯕు ꯋꯥꯍꯜꯂꯔꯣꯏ꯫ ꯅꯪꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥ ꯁꯅꯥꯅꯤ꯫ ꯃꯄꯥ ꯃꯆꯥꯗꯨ ꯀꯞꯃꯤꯟꯅꯔꯦ꯫ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯆꯤꯝꯕꯥꯜ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯏꯆꯟꯒꯤ ꯁꯨꯃꯥꯡꯗꯁꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛꯄꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯃꯤꯟꯅꯔꯤꯕ ꯂꯩꯁꯅꯥꯒ ꯁꯅꯥ ꯍꯣꯡꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯏꯆꯟꯒ ꯁꯤꯟꯊꯥꯒꯗꯣ꯫ ꯃꯆꯥ ꯑꯅꯤ ꯎꯕꯗ ꯁꯅꯥ ꯍꯣꯡꯕꯗꯣ ꯃꯄꯤ ꯁꯠ-ꯁꯠ ꯇꯩꯊꯣꯛ ꯆꯩꯁꯨꯗꯨ ꯈꯨꯟꯒꯠꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯄꯤ ꯇꯩꯊꯣꯛꯏ꯫ ꯏꯆꯟꯅ ꯂꯩꯁꯅꯥꯒꯤ ꯅꯥꯛ ꯆꯪꯁꯤꯜꯂꯒ ꯅꯤꯡꯕ ꯀꯥꯏꯅ ꯀꯧꯖꯔꯛꯏ꯫ ꯅꯦꯁꯤ, ꯏꯃꯧ ꯁꯅꯥ, ꯅꯪꯁꯨ ꯅꯦꯁꯤꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯉꯤ ꯇꯠꯇꯅ ꯍꯥꯏꯈꯤꯕꯗꯥꯏ꯫ ꯇꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯈꯣꯏꯕꯨ ꯄꯣꯛꯄ ꯂꯥꯏꯔꯕ ꯈꯣꯡꯇꯦꯛꯄ ꯁꯅꯥ ꯍꯣꯡꯕꯁꯦ ꯃꯍꯥꯛꯅ ꯅꯦꯁꯤꯒꯤ ꯁꯛꯇꯝꯕꯨ ꯌꯦꯛꯄꯤꯔꯝꯕꯗꯣ ꯃꯍꯥꯛꯄꯨꯅꯤ꯫ ꯅꯦꯁꯤꯅ ꯁꯣꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯅꯪ ꯅꯦꯁꯤꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨꯇꯕꯨ ꯈꯪꯅꯤꯡꯕꯅ ꯑꯩ ꯏꯃꯧꯒꯤ ꯇꯨꯡ ꯏꯜꯂꯛꯈꯤꯕꯅꯤ꯫ ꯂꯩꯁꯅꯥꯅ ꯏꯆꯟꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯟꯗꯣ ꯋꯥꯍꯩ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯗꯣ ꯃꯥꯅ ꯌꯦꯞꯇꯨꯅ ꯄꯨꯊꯣꯔꯛꯈꯤꯕ ꯁꯤꯅꯥꯏꯆꯦꯗꯨ ꯄꯨꯊꯣꯔꯛꯂꯤ꯫ ꯁꯅꯥ ꯍꯣꯡꯕꯁꯨ ꯄꯨꯊꯣꯔꯛꯂꯤꯕ ꯁꯤꯅꯥꯏꯆꯦꯗꯨ ꯌꯦꯡꯖꯔꯛꯏ꯫ ꯃꯄꯨꯡ ꯐꯥꯕ ꯑꯃꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯀꯛ ꯑꯅꯤ ꯊꯣꯛꯅ ꯇꯦꯛꯂꯕ ꯁꯤꯅꯥꯏꯆꯦ ꯑꯣꯏꯔꯝꯂꯦ꯫ ꯁꯅꯥ ꯍꯣꯡꯕ ꯊꯥꯕ ꯁꯔꯨꯛꯀ ꯂꯩꯁꯅꯥ ꯊꯥꯕ ꯁꯔꯨꯛꯀ ꯇꯣꯈꯥꯏ ꯇꯣꯈꯥꯏꯕ ꯃꯀꯛ ꯑꯅꯤꯗ ꯈꯥꯏꯗꯣꯛꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯉꯩ ꯁꯅꯥ ꯍꯣꯡꯕꯒꯤ ꯃꯐꯝꯗ ꯂꯩꯁꯅꯥ ꯃꯥꯅ ꯁꯤꯟꯅꯖꯈꯤꯕ ꯈꯨꯗꯣꯜꯗꯣ ꯑꯃꯨꯛ ꯁꯅꯥ ꯍꯣꯡꯕꯅ ꯂꯩꯁꯅꯥꯗ ꯌꯧꯍꯟꯈꯤꯕꯅꯤ꯫ ꯃꯆꯥꯒꯤ ꯃꯇꯦꯡꯗꯒꯤ ꯃꯥ ꯍꯤꯡꯂꯤ ꯈꯪꯍꯟꯈꯤ꯫ ꯁꯅꯥ ꯍꯣꯡꯕꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯕ ꯇꯨꯡ ꯂꯦꯝꯕꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯩꯔꯕ ꯀꯥꯟ ꯁꯤꯅꯥꯏꯆꯦ ꯑꯁꯤꯕꯨ ꯊꯤꯔꯒ ꯃꯌꯥꯝꯕꯗ ꯈꯨꯠꯁꯤꯟꯅꯔꯛꯈꯤ꯫ ꯁꯅꯥ ꯍꯣꯡꯕꯅ ꯂꯩꯁꯅꯥꯕꯨ ꯋꯥꯍꯪꯅ ꯌꯣꯝꯂꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯅꯥꯗꯣ ꯐꯤꯔꯥꯡ ꯍꯪꯒꯠꯈ꯭ꯔꯦ꯫ ꯇꯞꯅ ꯁꯅꯥ ꯍꯣꯡꯕ ꯊꯥꯕ ꯁꯤꯅꯥꯏꯆꯦ ꯃꯀꯛꯇꯣ ꯁꯤꯟꯊꯥꯗ ꯄꯤꯔꯛꯏ꯫ ꯏꯆꯥ ꯁꯤꯟꯊꯥ, ꯂꯧꯁꯤꯜꯂꯨ ꯃꯗꯨ꯫ ꯁꯤꯟꯊꯥ ꯀꯩꯁꯨ ꯍꯥꯏꯗ ꯂꯧꯁꯤꯜꯂꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯂꯩꯁꯅꯥ ꯊꯥꯕ ꯃꯀꯛꯇꯨꯅ ꯏꯆꯟꯗ ꯁꯤꯟꯅꯔꯛꯏ꯫ ꯏꯃꯧ ꯁꯅꯥ, ꯃꯗꯨ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯜꯂꯨꯀꯣ꯫ ꯁꯅꯥꯏꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ? ꯁꯅꯥ ꯍꯣꯡꯕꯅ ꯂꯩꯁꯅꯥꯗ ꯍꯪꯂꯛꯏ꯫ ꯂꯩꯁꯅꯥ ꯑꯗꯨꯉꯩ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛꯇꯣ ꯅꯍꯧꯅꯅ ꯅꯣꯛꯂꯛꯏ꯫
Sana hongbana ngauzakiba nungsikiba minok aduni ngasi laisnana noklibado sana hongbana mabu miraiduna lamlanbi kanagi makada thamoi pithokhlambagi warauduna noklakpa minokni masu khanglabada makhatana machin kangthorkpa tawkhidre laisnado khut ani thangalakle sinthage ichangagi khazaida khut ani do nama thamlaga haire nakhoi anina madubu chiksina thamjillo ne sigi aroiba mikupta madubu ne sigi yeta thamlo uko ichan aduga sintha nangna so napabungi aroiba mikupta madubu napabungi oida thamlo matam aduda loishin mangam khidraba aiga maga gi wari do aroiba chekhai chinglasano maduda ta maga thongna jabal sakna khrasano mapok khudingda maga amuk hana thengnadabasu oikrage laisna sor phungatuna sana hongbana kauri ichanga sinthaga so kaptuna laisna bu kaujari nisi tumthoklurasi asi haiduna sana hongba bo naitom hondok lamlaga ma bu hanna yinglamda changkre laisna do sana hongba su jaisu do hina chikna baisin tumdagi laisna bo yingsa ho matam amada mabu nungsikibi salairi ningthogi amatta pokchabi sanaibi mu oiringi matamgi saktamdo mitmangda chongthori sana hongbado tapna sol hoi mapok khuding nanga iga thengnararoidaba thengnariba mapok sidasu nanga iga ri nungsi wari loishin khidraba thengnaragumsi amuk hanna nang aiga thengnaraga nangi awabu oigani thengnariba mapok sida aina maram oiraga ngaiba fangdrabada nang aiga thengnagani khanbada akiba pokle loishindrasan nanga aiga gi nushi wari si loishan khidraba nushi wari oihorasan adubu sanai bima chimbal sida nanga thengnadrasanu haijirabasu thamoi sinadi yau haiba ngamdre leihore amamba ahing sida sana hongbado laisnana sana hongbana mabu thadokhlambagi wari khangkhrabasu sana hongbagi aronba saktam amabodi khangdana changkhre sana hongba lairaba natte sana hongba khongtekpa natte ashimadi sana hongbana su laisnagi mafamda haidokkhre arotpa wafam oina adumak thamkhre mapana lirakpa wari taduna tumin mangduna hanglai nausanglen mana sana sangai yorakpada mabuk siza mama thasa mama ton ayingbi amadi machal limbi sanana mabu ngaiduna leirangmi masuna nungsuk nungjana na changakpada khutsemna masubu kaushili nausing isu kaidore la boksigi nakta phamlaro nausinglen maboksi jagi nakta onsillaga changsinna phamthei masubu nungshina nanbiduna kadaida saluribano isubo nungsuk nungjana na halakliba karigino boksi da tammo boksi tapna kauzara e nausinglen isuna nungai taba kari leire boksi pabung ningthau na matam amada nungdaire babu ningthau ohengani wasakhibra masun halakliba wafam sida ngakpana kham thengli tha jaga ayingbiga su ngakna yingni lembi sana su ngakjei masi boi thokpa yaba wafamla mabukta hangjei nausingleina mabukta mana tarakpa khudingmak tamthokle khutsemna mitsui aibu asi yauna singnaba aigi mayokta asi yauna leplamba asuk kuibase minambagi maikhom uplamba boksi ai ningthau yam oiningi aingonda sana tangbal sinabiyo aina ningthau oiraga pangthokningba thawak yamna lei inau singi makha thaduna hingba aingamloi nasubu ningthau henbiyo boksi ningthau phambalbu kalakpa pamjaba misakni iseng uthorakle nausinglen thazana machagi manak phamlaga machabu themli sana tangbaldi ichagini ichadagi hina matik chaba misak leite ningthau aibinaba isadi ningthau sana laibaksigi asengba ningthauni khutsem su charang nariba masugi mabu phana bu honari naman hairi basi achungbani sana tangbaldi isugini isuna tangbalda phamdana kanana phamgani nongdaire bana sana tangbalda phambadi oithoklaroi dabani nadau sana khyaga boksigana
mabu sana phamal yongda kakhatpa ngamdanaba sinkrabani mataw karamdana vokse khursemna noglei leibak sigi chatnabida misak amabu sana tangbal yongna thangatpada achauba thaudang laugadawribase misak tubu pokliba mama aduni mama gi thaujal yawda sana tangbal da phamba yade isugidi nangbu pokpi nama ibema thaza leiribasidi isugi awat pakai shu leitena nongdairem bagidi mabu pokpi mama leikidrabani napa ningthona masimak tawrakani khangkibana nadau sanangkhyana nangi ai phanagi damak poram yatpa loikrabani nawzanlen momon khazing noi khutsimsu aing bidami ing thamlei imau tombi takpiyu imasi nangna lamza angang sibu nungsi haiba ai khangi mabu mama sakna nakon gani haiba wakhal sisu nangna matam chuppada khanduna leiba wakhalni adubu madu thabak oina pangthokpa yaroi wakhal oina adumak thamki gadawbani angang dugi dama mama ni haiduna chongthorokpa yaroi ningthauna hairabasu madu nangna kanthokadabani aina hairibase wakhal tare ko ai wakhal tazai imasi nang tumluro nachega aiga wari sage ahing bido tansilakle masu tumin janglaklaga kada changbagi mahot sophada ngek phamthai mama gi matau sida limbi sanana hangli ima kaidorage ahing bige mittagi awaba mapaw buba pirang marik ama chinthare mama gi pirang ubada limbi sana pakhana ima kaidorage ba mama gi sana mama se khwaidagi laibak thibi nupi haibadu oireni isana pamjana khoidaba misak pusu thadoklam mafam sida isana pamda lakhibani nungsi basu kainaba nungsi basu phangdaba nupi do ayhak do oire imit sida icha piba uba phangdrabi ai inaudu na thamlamba icha sanabu aina na konjage khanjadu na dalakbani icha sanana sana pamal tonglabadi ningol pokpi aina icha sakna thauzal piduna icha bu sana tangbal da thangat ge khanjakhiba aigi manglan ase mangphawna dringai kaikre ima lembi sana su mama bu kauzamna tana kaishu haizaba ngamje ahing bina thamoi sokna sonjare toli da ningol pokpi mama konung asidana amuk hina tonkre nongdam thina su tabiramida nongdam banangna aigi icha sanagi marhai bakse ahing bina nongdaire mabu asi yongna nungshirabasu ningol pokpi oirubana maka phongbadi ngamjade karigumba ahing bina piba poklamlaba mana ngasi nongdaire mabu nungsiribase nungshiramgadra hangba yaba wafamdi mathangi numitni laisnaga ichenga konungda halakadawre laisnagi gari da famlaga leikre ichenni mapa hoige wari shane sanaba loirabada masu gari ka khalagle ngasi de laisna mangi sitta fammi ichenna maningda sana hongbubu thoknong manakta changsilaklaga laisna bu kauze sanai bema ai leija horoge leihoro michini yinglaktre sana hongbada wahai si hairakpada laisnagi mai thongda mami amatta tarakhide sana hongbado tofum khangda liptuna lehore ichen mapuduna chatkre laisna dongdaire bada text thai ho kai de lege ai hanjarakle lambi de leire text reply supirakte ai bu kauthok birabo khubi do nom laga screen da yengi text reply pirak pangairi sana hongba sa thongal thoraktuna laisna na chatkhribado ying hoi ningsinglei laisna na ichenda loktak chatlusi hai kiba numitto ichenda laisna na hai kibado taraga mitlude ihona sonki nang hojiksu hegidama loktak ta chatli boireko sana hongbado laisna na mapamdagi punsi lapthokrani khanglabada attak panungsa sor ama sangna honthaduna nokphe tawraga mai leiduna changki laisna su gari da famlibado mid pang batawdi sitta masadu pulap nga tharaga karigumba amabu ningsingli sana hongbagi khudol makhutta leikhiba numitta athupa ji masu yaurakhi jethup ado hangdoklaga pa khiba mikupta ningsingli
sana hongbagi makhat mangna irakpa atenba wahai parengni sana ibe matam phawangam lon laisna ai hingli nangi sana hongba ngasi su hingli ai ni hingduna leirabasu ai isadi kanglei mapu ining thogidamak kathokre leibaki ai fanabagidamak nangi nafamda ai minamle mabok khudingda nangbu mirai rubagi chaithingdi fanglagani masi fana oidunaso hawjiksu nangi nushibadi ifamdagi mayeng taba leitri nahaki matam amagi angom pakhang uishiliba laisnagi mittagi pirang takna chentharakli taithokluba taitau khidre pangthora khidre mitsu asimgu magi matobu ichand uhanningstabana tokhaina famki nongdaina tek salaktrabada maramram thazili helamja kadai dele nupi unaba chaliro reply pirakni khangkhidre natraga sikrabo thawaina ignore torira natraga ai saunu siliro demand sariro celebrity oikibadai ai kauthokliро tawnu he adumaina kaidi nangna ignore torida aina mu torakpada namitai na pitanida demand saba celebrity oibasidagi aigi pokpadagi yoraklaba rasini silent ego ne yomliba nupini achitna aigi red flag ni nasana khangni reply sakpirokcho silent ego horakjinge aigi red flag se singkhatkradi chingthana bo anabada nangna pumtichani thariba text mayamdo sintori paramgani khanmana khubidu lepi minute ama henbada lamja typing tori ichen sa chimbal chingkhali dear paisalakliba text to the ichendu mit law thori amukso text ama thari akhoi dear se yam tina romantic oramni zani aidi khangbu khanglude akhoi homorem se nangi red flags ina adha mara chuhan basina nidana yaskal pakhang na mai basada yaroi dori tarian masana kantharaga laithau pangthoktradi wangam pakhang se marang nupi phawina phagi batare I khangkai haigatli chendo khubi ani do lamjel tana dana text thai he jagat na ba karigi wagi phone pairi leida leiramuna aina nungai ni bana madui homore madusu aina masam phaidat kani hairi itam kari haiba nangmuk na ingon do homore magowa handalo nangsuna samdo khudang la haidat ke handak tharakli ba text na nongdaire mana tharak pani ijena mangon do homore ma hairak padagi nongdaire mado fu hogotlaga manak ta leiram ba han ba theina bu basak to makhong dudan lam laga kaukhairi inaw bana higat laga hairi siro na khong ti o kai zawre bo oining adi ti o kairo wan tharo